mayum makai maina chakraba masagi senthok labi leitaba relief camp ta leiriba inmate sing asina Naraklabadi Masa Matomta Sijakhro Haibaga Chap Manare makoibu mapung phana layeng jabang ngamnaba makoigidamak ana layenggi provision ama sembiu haina Kakching Wairi Kongoi Community Hall Relief Camp ki Secretary M Rabichandra na lengaki pukning chingsilakli ngasi Kakching Wairi Kongoi Community Hall da hangliba relief camp da pangmi singa unaba amada Rabichandra na makata na hai haukiba tha asigi tara mari da relief camp asida leibi sugnu mayai laikai digi masagi jahi kunmathoi surabi hizam baby lokeshwari Elias Elina Kobi leisabi macha ama khanghaudana akanba layong amana narakpadagi relief camp asigi committee gi miyoi singna CHC Kakching da pukhatki mathangi numita Jenims da amuk pukhatuna layengki adubu Jenims ki doctor na Siza Hospital da natrabadi upai leiroi hairakpadagi Siza Hospital da amuk pukhatuna operation tawduna leisabi macha asigi thawai kanba ngamki mahaki operation amadi hospital gi bill piram daida PM health card ke kakfam thokpa kakraba matung 71,000 due laibadagi DC Kakching da haijaki adubu lengak ki maikai de ge senfam adu puthokna ba provision amata leite takpi rakhi committee gi miyoi sing upai lekhide adumakbu sugnu AC ki MLA ke Ranjit da haijarubada MLA na senfam adu mateng pangbi rakhi masigidamak MLA ke Ranjit bu Kakching gi CSO singi mahut silaga thagarpa phongdoktuna lengakna relief camp ta leiriba upai lejadraba inmate singna makoina narakpada layeng jabang ngamnaba ana layeng ki provision ama sembiu haina appeal tawrakli yum makai mai chakraba singasi relief camp ta leibo tamna makoi lupa ma leibinate makoi si narak matamda masana layengani haiba oibu taragadi makoi si relief camp si Sijakhro haibagi tanpham madu akoi government ana makai noi gi relief camp da siro haibagi pungpham madu direct adum haire haibasi akoi hainingi hoji Manipur government krai da leigi ge relief camp ta leiba ana makai pubu ngamdana lei hospital pudrisi karigino puru matamda committee du di krai gi maximum adu gi paisa mayam du di krai gi puthokani ana ta haining badi housing Manipur ki health minister krai di leibi gragi relief camp den naribu mayam si government na layeng dragadi government ki side ki tobi dragadi kanana koi layeng bi gani anabu sing si Sijakhro haiba ki tanfam du madu yawro rai na khali adugo matang sida riba sarkar government sing sina ngasi haiba numit sida gi relief camp ta leiriba anabu sing si amutang layeng bi na bagi provision do amutang shambiu haikono Manipur ki honorable CM Pabung Biren amadi health minister Manipur government ay koi club organization relief camp ki makai site ge koi mikap thok piro ana bu sing si makoi sing ji patna mapung phana laying bina bagi provision ma happy wa hai bu sing si government ki site club organization ki site ge koi thamjeri